ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯣꯔꯤ ꯇꯔꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯀꯩꯁꯥꯜꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯍꯦꯔꯥ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯟꯒꯨꯝꯁꯤꯗ ꯂꯝꯍꯨꯏ ꯀꯩꯁꯥꯜ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯔꯕꯅꯤ ꯂꯥꯛꯇ ꯂꯥꯛꯁꯤꯅꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯊꯣꯛ ꯍꯦꯛ ꯑꯣꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅꯁꯨ ꯍꯣꯏꯅꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯀꯤꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯝꯁꯤ ꯑꯁꯨꯝ ꯊꯦꯡꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯊꯥꯕꯜꯁꯨ ꯅꯤꯡꯊꯤꯅ ꯊꯣꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯇꯨꯝꯂꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯪꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯀꯔꯝꯕ ꯁꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯒꯔꯪ ꯒꯔꯪ ꯂꯥꯎꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯪꯗꯨꯅ ꯆꯠꯂꯤꯕꯁꯦ ꯆꯥꯎꯔꯕ ꯀꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯉꯥꯏꯈꯣ ꯀꯩꯁꯦ ꯑꯃꯨꯛꯇꯪ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯦ ꯍꯥꯏꯕꯅꯤ ꯑꯩ ꯈꯪꯍꯟꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨꯗꯒꯤ ꯕꯣꯝ ꯑꯃ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯣꯝ ꯑꯗꯣ ꯃꯩꯅꯥ ꯆꯨꯗꯨꯅ ꯂꯥꯛꯇꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯔꯛꯂꯤ ꯕꯣꯝ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯔꯣꯃꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯅꯪꯁꯤꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯈ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯄꯗ ꯍꯦꯂꯦꯅꯥꯗꯣ ꯁꯣꯏꯕꯗꯒꯤ ꯃꯈꯣꯡꯒꯤ ꯈꯣꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯉꯝꯂꯕ ꯆꯤꯡꯃꯥꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯥꯟꯊꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯥꯟꯊꯈꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯊꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯜꯂꯨꯒꯗꯕꯗꯨꯁꯨ ꯃꯈꯣꯏꯅ ꯀꯨꯝꯂꯤꯕꯁꯦ ꯁꯤꯛꯇꯨꯅ ꯅꯥꯟꯗꯨꯅ ꯀꯨꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯞ ꯍꯦꯛ ꯌꯥꯜꯂꯨꯕ ꯃꯈꯣꯏꯅꯁꯨ ꯆꯦꯟꯊꯔꯨꯕꯗꯣ ꯉꯝꯂꯝꯗꯦ ꯍꯦꯂꯦꯅꯥꯅ ꯆꯦꯟꯊꯈꯤꯕ ꯃꯍꯥꯛꯅ ꯅꯥꯟꯊꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯗꯣ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯔꯞ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯦꯂꯦꯅꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯃꯈꯨꯠ ꯃꯈꯣꯡꯅꯆꯤꯡꯕ ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯂꯝꯂꯤ ꯍꯨꯕꯥꯠꯄꯒꯤ ꯎꯟꯁꯥ ꯑꯗꯨꯁꯨ ꯏ ꯌꯥꯝꯅ ꯊꯣꯛꯂꯝꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯂꯦꯅꯥꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯍꯦꯂꯦꯅꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯦꯂꯦꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯇꯁꯦꯡꯅꯃꯛ ꯇꯦꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯝꯗꯧꯅꯤꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅ ꯀꯥꯟꯅꯔꯔꯣꯏꯁꯤꯗꯤ ꯀꯅꯥꯅꯣ ꯑꯃꯅ ꯄꯣꯔꯣ ꯑꯃꯔꯖꯤꯠ ꯅꯍꯥꯛꯅ ꯑꯣꯏꯅ ꯄꯣꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯣꯏꯅ ꯄꯣꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯊꯨꯗꯦꯛꯇꯨꯅ ꯍꯧꯖꯤꯛ ꯇꯦꯛꯂꯤꯕ ꯃꯈꯣꯡ ꯑꯗꯣ ꯍꯧꯖꯤꯛ ꯊꯨꯗꯦꯛꯂꯤꯕ
ꯎꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯦꯞ ꯆꯠꯇꯨꯅ ꯂꯪꯅ ꯀꯤꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯔꯖꯤꯠꯅ ꯍꯦꯂꯦꯅꯥꯕꯨ ꯄꯣꯠꯁꯜꯂꯤ꯫ ꯃꯈꯣꯡꯒꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯍꯦꯂꯦꯅꯥ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯅ ꯑꯩ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ, ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯔꯕ ꯆꯤꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯣꯠꯔꯁꯨ ꯄꯣꯠꯅꯔꯁꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯄꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒꯅꯤ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯎꯔꯨꯝ ꯑꯃꯗ꯫ ꯎꯃꯪ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ꯫ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯔꯨꯕꯒꯤ ꯃꯩꯁꯥꯅ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯄꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯒꯨꯝ ꯏꯪ ꯂꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ, ꯑꯗꯨꯒ ꯌꯥꯎꯔꯛꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯊꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏ ꯊꯨꯡꯂꯔꯤ꯫ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣই ꯀꯔꯤꯅꯣ ꯈꯔ ꯀꯛꯊꯠ ꯑꯃꯗꯤ ꯌꯨꯡꯁꯤꯟꯗꯨꯅ ꯁꯪꯇꯞ ꯃꯆꯥ ꯑꯃꯃꯨꯛ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ 5 ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯁꯤ, ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯔꯨꯖꯔꯛꯇ꯭ꯔꯕꯅ ꯆꯅꯞ ꯂꯥꯎꯔꯤ ꯏꯁꯥꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯏꯔꯨꯖꯕꯒ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯇꯦꯛꯈꯠꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅꯥ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯈꯔ ꯃꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯣꯛꯇꯨꯅ ꯄꯣꯔꯛꯂꯤ, ꯑꯗꯨꯒ ꯍꯦꯂꯦꯅꯥꯒꯤ ꯁꯣꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯦꯂꯦꯅꯥꯗꯁꯨ ꯏꯁꯤꯡꯗꯨ ꯈꯔ ꯄꯤꯊꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏ 5ꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅꯥ ꯍꯦꯂꯦꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯏꯔꯒ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯁꯥꯟꯅꯕꯗ ꯍꯦꯂꯦꯅꯥ ꯀꯔꯤꯃꯠꯇ ꯅꯥꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯦꯂꯦꯅꯥ ꯃꯈꯣꯡ ꯇꯦꯛꯄꯗꯣ ꯄꯨꯡꯐ ꯐꯔꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯅꯠꯇꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯅ ꯁꯣꯛꯂꯒ ꯄꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯆꯜꯂꯒ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯇꯧꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯒꯤ ꯃꯆꯨꯗꯣ ꯇꯟꯗꯜ ꯃꯉꯥꯜꯒꯤ ꯃꯆꯨꯒꯨꯝꯅ ꯌꯥꯝꯅ ꯉꯥꯟꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯨꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯀꯧꯁꯜꯂꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯀꯧꯁꯜꯂꯒ ꯌꯦꯡꯍꯟꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯒꯤ ꯁꯪꯁꯥꯔ ꯑꯃ ꯂꯩꯕꯒꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯎꯔꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯔꯒ ꯍꯥꯏꯕꯗꯨ ꯌꯧꯔꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯗꯤ ꯍꯧꯅ ꯅꯣꯛꯂꯒ ꯌꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯑꯗꯨꯒꯤ ꯑꯉꯛꯄꯗꯨ ꯌꯦꯡꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯤꯅ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ 3 ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯂꯣꯝꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯊꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯆꯠꯄ ꯍꯧꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯕ ꯎꯃꯪ ꯑꯗꯣ ꯃꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯥꯈꯠꯂꯒ ꯎꯃꯪ ꯑꯃ ꯂꯩꯔꯝꯒꯅꯤ, ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯆꯤꯡꯒꯤ ꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ, ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯃꯔꯛ ꯀꯥꯆꯤꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ, ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫
asuk thapna asuk lapna matau karamna aikoi gi ipuna bu mafam masida asuk maru wai khaba pot adu bulu lam liba jatno asomna makhoi sing ado hainaraba matungda amung makha tana chatpa hauri makhona lakliba se tha ma khare helaklabani sang khaba lambi ni makhona chatliba si makhona asum chatlingai haujikti makhoi su pangal mayeng phanaya matar salaklabani umangi manungda phangba uhai wawai sing cha cha duna laklibani makhona porakpa sana thaknaba singdi ayamna losin khrabani masigi matung makhoi asum lakpana umang adugi manung yauksalaklei umang adugi manung yauksalaklabada makhoi khara makhaidi harau jaba haibado oiri makhoina pamjariba panthung ado yauragani khanduna masigi matung makhoi asum changsalakpana chawraba nungi sing haibado thengnare yamna chawda natana nungi chingsang paring ni leiramlibado nungi chingsang paring adu tamakhoina koina yenglaga asum changsalakpada yamna hauna ising saibi ki ising tabagi khonjelama taraklei ising saibi ki khonjelama tabadu tamakoi yamna harauna mafam adomta chensilai tasengna makhoi laklibasi ising su loina makang khrabani makhona yarakpa ising punamak loina mak thakto khrabani marduna tana makhoina aswa panjarokpada tayena ba thamliba ising ukri adugi ising adusu makhona loina mak thakto khrabani adubu ajitnadi matu kona kanarakpa yai khaladuna makhoi uhandabida tumina khajikang di losallaga thamli masigi matung hojikti loke isingna chenthariba mafam ado yauksallaklabada makhoi yamna harauna chensilli atuka loke ising ing law waduda makhoi iru maithajaduna amadi khabum thanna ising ado thaktuna makhoi awaba do kogna ba honarakli asamna tawduna makhoi mafam aduta langduna khiduna ngasaidagi waruba singdu phaduna yamna nungaina leiringi matam aduta mafam adwaida karino khangtaba sa amana khongbuki yamna hauba khonjelama tari mado yamna hauba iroigi masida kamlaga khongbugi mawongda khonglibani matam aduda makhoi singna hainei mafam maswaida taba aikhoigi sahing saba migi mawongti manba aduga sadi saba sahing saba atugumlaba mi makhalladu leibajala haiduna makhoi ado bipainarakli adubu makhoi thoina hena khanjandabida amuk makhata na iruja maithajatuna leiri asomna tawduna makhoina leirakpana numidang warangi matam yoksalakli makhoi gi sana thakna basu leitabanina phamatai saba yaba thakpa yaba kari leibagi haibado thirunabagi da makta makhoi amuk punna tholakli matamatu da makhoi kharna hainari makhoi khara amana sarna ba chinjak thiba chalasi aduga makhoi khara amana horen ahing tumnaba sangtap ado siamnasi asomna hairakpadagidi romi panthoibi amadi renubala makhoi ahum chatkri aduga ajit amarjit helena makhoi ahum buna sangtap sananaba lehauri asomna tawduna makhoina asum uhai wahi sing thiba asum lakpada chawraba upambi ama hauraga leiramlei upambi ase pangwang wangti aduga upambi asigisu phajaraba mahai sing pali hairiba mahai ase yamna chawi aduga semsu mali heg yengbada ngangsang ngangadana chop launa chiktunu sabada hektam haurgadabagi mawongni madu urubada makhoi mayamna hayase sawa yabra yengsi haiduna makhoi romi do kakhatle aduga hayado ama hektuna mahangna chiktuna yengi yamna thumba yamna hawba ohoi ama oiramba semgi mawong manbaduda umangsida phangba sem makhalama oiramale khaladuna mathang hektuna loina mak thadarakle pasidagidi renubala panthoibi makhoi anina yamna cheksinna oising adu bu khawda hapsinduna makhoina puraga laklei loina mai hektok lamdi khara makhai thanamlibani makhoina puba ngangwitaba chang adu khatamak hekna laklibani asom lakpada makhoina angakpa amasu thengari madudi umang adu ki matai warabna lafu awangwa mahauri hariba lafu se mi ani na konbada khara warap thokataba chawraba lafuni adupu wangbadi putra romtamak wangi sauribatu ka hayoragadi phut kunthani phu heno wanglagadaba adugum laba lafoi adubu phutra romtamu wangliba chauraba lafoi pambi aduta paliba lawusi asugi matik chawkhri aduga lafoi amamamna yamna chawman khibana makhoi amana chabada bawda lemna thokadoribani makhoi ani yenaraga chaba phawbada ngamluidabagi changda chawi hariba lafoi singdo amunba yawra haitumna
Romi changsillatuna yengli lafoi adugi manak changsilubada asuki matik manam nungsiba lafoi makhal lama oiduna leiramli masidagi di makoina lafoi ado ahom mari heklaklaba matungda makoi amuk lakli asumna tawduna Romi Renubala amati Panthoibi makoi ahumna makoi ngasai iruja maithajaduna leiramba chingi chingnung adugi ising saibi adugi manak yoksilakpadadi Amarjit Ajit amadi Helena makoi ahumda sangtapka amata sadabi unglaga phamlaga leiramki matamadu da makoi mayam su karigumba madi thoklamlaga tra haiduna para changsilatuna kari torobage ha sangtap saramo haraga kari torobage ba asumna hanglakpada Ajitna aikoi yumda hanbana faragani adom na hairappada Romina kaino haridubo aikoi lari base mafam adu jorobugumani nungi singdum haribodo masi sodina oiromgani masidabo aikoi na kadobagi amu haladoino phangna ba thigidabari adom na hairappada Ajitna makha tari tirubagi kanaroi aikoi na fam masta lakli basi arimpagi lakcharam liba haibaduni adom na amu hairappada Panthoibina karino haribudubo aikoi karimita gyan tadre asumna hairappada Amarjitna Ajitna haiba ngamjiba amadi phongdokpa wari wafam asi ayayese aikoina mafam masida sangtap sananaba uwa sumasum chirakpada Ajitna ching asigi chingmaida leiba akangba usama chingthokrubada surungado thingnare surungado gi manungda aikoina changsilaga yengrubada nung amana phullaga lerami hariba nungdo asuki matik chawba asuki matik thaba nung makhalamani aduga nung ase kondum sutai aduga nung asi aikoina phakairaga manungda changluba haibasi kariguba aikoina bomna thugairurabasu singa se ning khairatuna munung dumak leikhagani madu kothoknabada aikoi punsi dum loibna hankhagani karimada aikoina kanararoi maramaduna aikoi upaleraroi yumda halasi haibigi wan aikoina khallubadi chinga sigi chingmaida leiba thonga mara haiduna khallubani chinga sigi chingmaida leiba thonga ma oiramba taragadi bomasna tawraga thugairaga aikoi manung changba yagani khallubani adugadi surunga sigi manungda leiba thonga ma oiramni kanararoi aikoi matam manganabani hanaraba tawsi adumna hairakpada Romina ngai khoda ai yautang changlaga yengi kadai no surung haibudubo asumna hairakpada Amarjit Ajit amadi Helena makoi wa noi tawribatu da khangi Romi Renubala amadi Panthoibi makoi ahumda makoina lanaribani haibasi makoina khanglei masidagi di Romina nakoine hingoye aina saroktana lafoi nalla haniko asumna hairaga lafoi chawraba mataklang saturakpada Ajit Amarjit Helena makoi ahumdi imaima kaino dudi haiduna makoi punga ngakri chawraba lafoi adu urubada makoi di mogoidi punga ngawba haibado oirabani matamadu da Panthoibina nakoi sungakpro akoi su ahan u makata nakoi ngaklibadu tugi hena ngaklibani noi sibu pale bala phudu kayam chawrongani nakoi khangra adom na hairakpada Amarjitna chap chabi di haiba ngamdre adubu chawdi wakak chawrongani adom na hairakpada Romina chawi mi alina konbada bawda akoigi thungboi thungduboi tawgadori majani ado lawdudi kayam sangi khangra nangi narip ama heni sangba paramli bala foi du suse sugu mangak urabra se asomna hairaga Ajitta langsilakpada Ajitna madubu tapmuna woi matamaru da khongkhom chawdabadagi longkhak longna turi mayam do wa noi lafoi nan badanu pa ma siri haiduna lafoi do asukiti matik chawribani majidagi di makoi mayamna Romi amati Renubala Panthoibi makoi ahumne helakliba polam chiram singado makoi punna chaminari asomna chaba thakpa lorba matungda makoina sangtap ado sari sangtap ado sarwa matungda Romina akoina chatlingai da saw haraga kaidorabano haiduna hanglakpada Amarjitna surungdubudi phangi ado thong haibududi lehodi phanayam sangna changurabani ado thong thengadi nakhoi laklakanda punna changmindarage nakhoi leramabani asomna hairakpada Romi di yengningmana ngawkhri surungado surungadu gi leifamdo Ajitna taklakpadagi parap changkhenduna jenglubada surungdo asuki matik khui mi amanna upsit manungda changkhiba yai lepkhatpa natragana mamangda kariguma ma lerammi haiduna mamai leidun halakpa yaba
ꯃꯈꯨꯜ ꯑꯃ ꯅꯠꯇꯦ ꯁꯨꯝꯅ ꯈꯛꯀꯤ ꯃꯤ ꯑꯃꯈꯛ ꯆꯪꯕ ꯌꯥꯕꯒꯤ ꯆꯥꯡꯅꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯒꯁꯨ ꯃꯅꯤꯡ ꯍꯟꯅ ꯍꯟꯗꯨꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯨꯜ ꯑꯗꯨ ꯎꯔꯨꯕꯗ ꯔꯣꯃꯤꯅ ꯑꯁ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯈꯨꯜꯁꯤꯗ ꯁꯨꯃꯥꯏꯅꯒ ꯆꯪꯉꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯁꯣꯔ ꯐꯨꯜꯂꯒ ꯁꯤꯗꯧ ꯃꯥꯜꯂꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯄꯥꯟ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯥꯟꯗꯦꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯆꯪꯉꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯄꯣꯊꯥꯔꯁꯤ ꯋꯥꯁꯨ ꯋꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯄꯤꯛꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯒ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯔꯣꯃꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯔꯨ ꯁꯨꯔꯨ ꯋꯥ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯔꯣꯃꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯃꯪꯒꯤ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯂꯦꯞꯈꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯔꯣꯃꯤꯅ ꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯟꯗꯛꯁꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯃꯃꯥꯡꯊꯛꯇꯁꯨ ꯍꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯕ ꯃꯇꯝ ꯈꯔꯗꯤ ꯉꯝꯖꯈꯤꯔꯣꯏꯗꯧꯔꯤ ꯌꯨꯝ ꯀꯩ ꯁꯥꯔꯤꯕꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤ ꯂꯥꯡꯗ꯭ꯔꯕ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯁꯥꯡꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ